ꯃꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯈꯨꯕꯥꯛ ꯃꯩ ꯅꯩꯅꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯖꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯠ 2-3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯒꯅꯤ, ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯥꯔꯠ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯃꯩ ꯍꯥꯏꯕꯗꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯅꯤ꯫ ꯌꯣꯜꯍꯤꯡ ꯁꯥꯕ ꯃꯑꯣꯡ ꯑꯁꯤ ꯈꯨꯕꯥꯛꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯩ ꯈꯨꯗꯤꯡꯗ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯃꯑꯣꯡ ꯇꯥꯛꯏ꯫ ꯌꯣꯜꯍꯤꯡ ꯀꯣꯠꯍꯧ ꯁꯥꯕ ꯃꯩ ꯑꯁꯤꯅ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕꯒꯤꯁꯨ ꯈꯨꯗꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯃꯩ ꯑꯁꯤ ꯃꯌꯦꯛ ꯂꯥꯗꯕ ꯑꯃꯁꯨꯡ ꯃꯆꯨ ꯁꯦꯡꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯋꯥꯠꯄ, ꯑꯅꯥꯕ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯋꯥꯠꯄ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯃꯩ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯅ ꯃꯆꯨ ꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯂꯩꯅꯥ ꯆꯦꯟꯗꯕ ꯈꯪꯅꯒꯅꯤ꯫ ꯇꯥꯡꯀꯛ ꯅꯥꯏꯅ ꯏꯊꯛꯀꯨꯝꯅ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯃꯤꯠꯇ ꯅꯥꯛꯇꯨ ꯀꯥꯕꯒꯤ ꯂꯩꯅꯥ, ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯄꯪꯊꯕꯒꯤ ꯂꯩꯅꯥ ꯑꯣꯏ꯫ ꯄꯨꯟꯁꯤ ꯃꯩꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯄ, ꯅꯤꯡꯁꯤꯡꯕꯒꯤ ꯁꯔꯨꯛ ꯍꯟꯊꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯇꯌꯥꯡꯇ ꯁꯣꯏꯕ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯆꯍꯤꯒꯤ ꯂꯥꯏꯌꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯂꯒ ꯃꯤꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯐꯠꯇꯕ ꯌꯥꯝꯅ ꯍꯦꯟꯒꯠꯄꯒꯤ ꯃꯑꯣꯡꯗꯨ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯩꯅ ꯈꯨꯖꯦꯡꯗꯒꯤ ꯍꯧꯈꯤꯗꯨꯅ ꯈꯨꯟꯅꯤꯒꯤ ꯃꯐꯝꯗ ꯅꯠꯇꯅ ꯁꯒꯣꯜꯁꯦꯟꯒꯤ ꯃꯐꯝꯂꯣꯝꯗ ꯈꯔ ꯍꯥꯏꯒꯠꯇꯨꯅ ꯊꯨꯡꯕ ꯃꯩ ꯑꯣꯏꯔꯕꯗꯤ ꯅꯍꯥ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯗꯨꯅ ꯋꯥꯡꯂꯕ ꯃꯈꯜ ꯃꯈꯥ ꯑꯁꯤ ꯀꯌꯥꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯡꯑꯣꯏꯅꯅ ꯈꯟꯕ ꯑꯃꯗꯤ ꯃꯁꯥꯕꯨ ꯃꯁꯥꯅ ꯊꯥꯖꯖꯕ ꯃꯤ ꯑꯌꯥꯝꯕꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯁꯨꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯑꯃꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯃꯩꯗꯒꯤ ꯃꯁꯥ ꯑꯃ ꯍꯥꯏꯒꯠꯈꯤꯗꯨꯅ ꯁꯒꯣꯜꯁꯦꯜꯒꯤ ꯃꯐꯝꯕꯨ ꯌꯧꯔꯕ ꯌꯥꯎꯏ, ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯌꯥꯝꯅ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯄꯥꯝꯖꯕ, ꯅꯥꯄꯟ ꯋꯥꯡꯏ, ꯂꯟ ꯊꯨꯝꯒꯤ ꯑꯄꯥꯝꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯤꯡꯕ ꯑꯃꯗꯤ ꯃꯤꯡꯆꯠ ꯄꯥꯝꯕ ꯑꯗꯨꯒ ꯂꯣꯏꯅꯃꯛꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯤ ꯃꯃꯤꯡ ꯂꯩꯕ ꯃꯤꯒ ꯆꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯁꯒꯣꯜꯁꯦꯟꯒꯤ ꯃꯐꯝ ꯑꯗꯨꯅ ꯇꯣꯡꯕ ꯁꯒꯣꯜꯁꯦꯟꯒꯤ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯍꯧꯁꯥꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯕꯨ ꯆꯤꯡꯁꯤꯟꯕ ꯍꯤꯔꯝ ꯑꯌꯥꯝꯕꯗ ꯃꯊꯧꯅꯥ ꯎꯠꯄ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯃꯩꯅ ꯁꯒꯣꯜꯁꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯒꯠꯄꯒ ꯂꯣꯏꯅꯅ ꯊꯥꯡꯖꯒꯤ ꯃꯐꯝꯅ ꯋꯥꯡꯕ ꯑꯣꯏꯔꯕꯗꯤ ꯊꯥꯡꯖꯒꯤ ꯃꯐꯝꯅ ꯋꯥꯡꯕ ꯃꯤꯒ ꯇꯤꯟꯅꯅ ꯃꯥꯏ ꯄꯥꯛꯄꯅꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯄꯣꯛꯂꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯃꯥꯏꯕ ꯁꯥꯕꯒꯤ ꯀꯥꯡꯂꯣꯟ, ꯌꯣꯅꯤ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯄꯨꯊꯣꯛꯄ ꯄꯥꯝꯒꯅꯤ꯫ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯃꯐꯝꯅ ꯅꯤꯡꯊꯤꯅ ꯇꯣꯡꯕ ꯑꯣꯏꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯀꯌꯥ ꯍꯟꯅ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯗ ꯂꯥꯏ ꯌꯦꯛ ꯈꯣꯠꯄ ꯑꯃꯗꯤ ꯁꯦꯟ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯁꯀꯩꯁꯒꯤ ꯃꯐꯝꯅ ꯅꯤꯡꯊꯤꯅ ꯇꯣꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯇꯨ ꯋꯥ ꯉꯥꯡꯕꯒꯤ ꯊꯕꯛ, ꯈꯨꯠ ꯁꯥꯒꯤ ꯑꯅꯧ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯃꯍꯧꯁꯥꯔꯣꯜꯒꯤ ꯃꯤ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯦꯟ ꯊꯨꯝꯒꯤ ꯃꯔꯝꯗ ꯃꯔꯥꯡ ꯀꯥꯏꯅ ꯅꯤꯡꯊꯤꯅ ꯐꯪꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯌꯥꯝꯕ ꯌꯨꯝꯐꯝꯅ ꯋꯥꯡꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯟꯒꯗꯕꯅꯤ꯫ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯃꯤꯗꯨ ꯅꯥꯄꯟ ꯃꯌꯥꯏ ꯀꯥꯒꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯩꯗꯒꯤ ꯁꯒꯣꯜꯁꯦꯜꯒꯤ ꯃꯐꯝ ꯇꯝꯅ ꯍꯥꯏꯒꯠꯂꯤꯕ ꯃꯩꯕꯨ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯈꯨꯗꯣꯡꯆꯥꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯃꯩ ꯑꯁꯤꯅ ꯑꯇꯣꯞꯄ ꯑꯐꯩꯕ ꯃꯩ ꯑꯃꯅ ꯀꯛꯊꯠꯂꯕꯗꯤ ꯃꯥꯕꯨ ꯀꯛꯂꯤꯕ ꯃꯩ ꯑꯗꯨꯅ ꯃꯌꯦꯛ ꯂꯥꯔꯕꯗꯤ ꯇꯧꯅꯤꯡꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯍꯤꯔꯝ ꯀꯌꯥ ꯑꯗꯨꯗ ꯍꯟꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯕ, ꯍꯟꯕ ꯅꯥꯏꯕ, ꯍꯣꯠꯅꯕꯗ ꯀꯥꯟꯅꯕ ꯋꯥꯠꯄ,
ꯑꯔꯦꯝꯕ ꯇꯥꯒꯟꯕ ꯑꯣꯏ꯫ ꯀꯛꯂꯤꯕ ꯃꯩ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯕ ꯑꯗꯨꯒ ꯁꯒꯣꯜꯁꯦꯜ ꯇꯝꯅ ꯍꯥꯏꯒꯠꯂꯤꯕ ꯃꯩꯅ ꯂꯥꯕ ꯍꯦꯜꯂꯕꯗꯤ ꯑꯄꯟꯕ ꯄꯤꯕ ꯑꯣꯏꯗꯨꯅꯁꯨ ꯊꯕꯛ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯃꯗꯤ ꯃꯍꯩꯁꯤꯡꯅ ꯐꯠꯇ꯭ꯔꯕꯗꯤ ꯉꯝꯈꯩ ꯅꯥꯏꯗ꯭ꯔꯕ ꯑꯋꯥꯡꯕ ꯋꯥꯈꯜꯅ ꯄꯟꯊꯨꯡꯐꯝ ꯅꯥꯏꯒꯅꯤ ꯊꯧꯔꯥꯡꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯩꯗ ꯑꯦꯛꯁ ꯀꯥꯔꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯥꯔ ꯊꯋꯥꯟꯃꯤꯆꯥꯛ ꯁꯥꯕ ꯈꯨꯗꯝ ꯂꯩꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯩꯅ ꯐꯠꯇꯕ ꯇꯥꯛꯄ ꯃꯑꯣꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯝ ꯑꯁꯤ ꯄꯨꯟꯁꯤ ꯃꯩꯒꯤ ꯑꯍꯧꯕꯗ ꯂꯩꯔꯕꯗꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥ ꯀꯥꯏꯅꯕ ꯍꯥꯏꯕꯗꯤ ꯁꯤꯕ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯑꯍꯧꯕ ꯃꯐꯝꯗ ꯂꯩꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯗꯁꯥ ꯏꯊꯨ ꯊꯨꯅ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯑꯅꯥꯕ ꯑꯆꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯤ ꯑꯗꯨꯒꯤ ꯈꯨꯕꯥꯛꯇ ꯀꯥꯔꯟ ꯍꯥꯏꯕꯗꯤ ꯑꯦꯛꯁ ꯅꯠꯇ꯭ꯔꯒ ꯊꯋꯥꯟꯃꯤꯆꯥꯛ ꯁꯥꯕ ꯈꯨꯗꯝ ꯂꯩꯔꯤꯕꯗꯨ ꯆꯍꯤꯒꯤ ꯂꯥꯏꯌꯦꯛ ꯌꯦꯡꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯆꯍꯤ ꯃꯇꯥꯡꯅꯆꯤꯡꯕ ꯀꯨꯞꯁꯤꯟꯅ ꯅꯩꯅꯗꯨꯅ ꯌꯦꯡꯂꯕꯗꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏꯗꯨꯒꯤ ꯊꯧꯗꯣꯛ ꯂꯩꯕꯗꯨ ꯇꯥꯛꯄ ꯉꯝꯒꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯩꯗ ꯃꯁꯥ ꯃꯆꯥ ꯍꯥꯏꯒꯠꯅ ꯊꯥꯡꯒꯣꯜ ꯃꯌꯥꯒꯨꯝꯅ ꯂꯩꯔꯕꯗꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤ ꯆꯍꯤ ꯏꯌꯥꯝ ꯌꯥꯝꯗ꯭ꯔꯤꯉꯩꯗ ꯊꯣꯛꯀꯗꯕ ꯃꯑꯣꯡ ꯈꯔ ꯂꯩ꯫ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒꯤ ꯑꯋꯥꯕ ꯊꯕꯛ ꯑꯃꯗꯤ ꯄꯦꯟꯗꯕ ꯃꯑꯣꯡ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯋꯥꯈꯜ ꯈꯟꯕ ꯃꯥꯏ ꯄꯥꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯩ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯩꯒꯤ ꯑꯀꯟꯕ ꯃꯊꯧꯅꯥ ꯑꯃꯅ ꯌꯨꯝꯐꯝꯁꯤꯡꯒꯤ ꯃꯄꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯀꯥꯕ ꯃꯩ ꯃꯀꯨꯞꯁꯤꯡ ꯊꯥꯡꯖꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯃꯗꯤ ꯌꯨꯝꯁꯀꯩꯁꯒꯤ ꯃꯐꯝ ꯃꯌꯥꯝꯗ ꯍꯥꯏꯒꯠꯄ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯤꯒꯤ ꯃꯊꯧꯅꯥꯗꯨꯅ ꯃꯊꯛꯂꯣꯝꯗ ꯃꯐꯝ ꯆꯥꯅ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯒꯤ ꯃꯩ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯕ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛꯀꯤ ꯃꯩꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯩꯅꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯅꯧ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁ ꯀꯌꯥ ꯁꯦꯝꯕ ꯉꯝꯖꯅꯕ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯡꯗꯥꯝꯖꯔꯤ꯫